ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯇꯥꯔꯝꯅ ꯑꯣꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯗꯨꯀꯥꯟꯗꯒꯤ ꯍꯧꯔꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝ ꯑꯌꯨꯛꯇ ꯇꯧꯕ ꯃꯌꯥꯝ ꯁꯪꯗꯦꯕꯀꯣ ꯌꯥꯝꯅꯅꯦ ꯋꯥꯏꯕ ꯆꯤꯜꯂꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯂꯣꯏꯔꯦꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡ ꯊꯝꯃꯝꯃꯒ ꯂꯥꯛꯑꯦ ꯗꯥꯏꯔꯦꯛ ꯗꯨꯀꯥꯟꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯕꯗꯣ ꯂꯣꯏꯁꯜꯂꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯊꯕꯛ ꯂꯣꯏꯁꯟꯕ ꯈꯨꯗꯤꯡꯒꯤ ꯍꯥꯞꯄꯁꯨ ꯇꯜꯂꯤꯅꯀꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯁꯨꯝ ꯍꯥꯞꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯊꯦꯡꯉꯦꯀꯣ ꯍꯧꯖꯤꯛꯐꯥꯎ ꯀꯩꯅꯣ ꯇꯧꯗꯦ ꯗꯨꯀꯥꯟꯁꯦ ꯍꯥꯡꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯄꯨꯡ ꯀꯩꯅꯣ ꯍꯧꯖꯤꯛ ꯄꯨꯡꯁꯨ 9:30 ꯇꯥꯗꯣꯔꯦ ꯃꯌꯥꯝ ꯃꯤꯅꯤꯠ 4ꯃꯨꯛ ꯋꯥꯠꯂꯤꯕꯀꯣ ꯑꯗꯣ ꯍꯁꯕꯦꯟꯁꯨ ꯃꯈꯣꯡꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯡꯗꯣ ꯅꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯁꯦ ꯍꯥꯡꯗ ꯂꯩꯔꯦ ꯗꯨꯀꯥꯟꯗꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯟꯅ ꯗꯨꯀꯥꯟ ꯊꯕꯛ ꯂꯣꯏꯁꯜꯂꯝꯃꯦ ꯊꯕꯛ ꯁꯨꯕ ꯃꯤ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯗꯨꯀꯥꯟꯗꯣ ꯍꯥꯟꯅ ꯍꯥꯡꯉꯝꯃꯦꯕꯀꯣ ꯑꯗꯣ ꯂꯣꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯂꯅꯤ ꯍꯁꯕꯦꯟ ꯃꯅꯥꯛꯇ ꯃꯥ ꯃꯈꯣꯡꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯅꯍꯥꯟꯉꯩ ꯅꯨꯃꯤꯠ 2ꯅꯤꯃꯨꯛ ꯁꯨꯔꯦ ꯃꯃꯥꯗꯣ ꯂꯥꯛꯇꯕꯀꯣ ꯏꯅꯦꯝꯕꯣꯛ ꯂꯥꯛꯇꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯛꯀꯅꯤ ꯉꯁꯤꯗꯤ ꯏꯅꯝꯃꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏ ꯀꯩꯅꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯍꯨꯏꯅ ꯆꯤꯛꯏ ꯍꯥꯏꯕꯀꯣ ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯩꯗꯨꯁꯨ ꯁꯨꯝ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯍꯨꯏ ꯆꯤꯛꯄ ꯈꯣꯠꯄ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯀꯣ ꯁꯤꯗ ꯁꯨꯝ ꯄꯨꯟꯅ ꯂꯥꯛꯄ ꯌꯥꯒꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯌꯥꯔꯒꯗꯤ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯂꯛꯀꯦꯕ ꯃꯣꯏ ꯄ꯭ꯔꯣꯁꯦꯁꯇꯣ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯀꯣ ꯑꯗꯣ ꯀꯩꯝ ꯍꯦꯟꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯗꯤ ꯊꯥꯎ ꯈꯤꯇꯪ ꯀꯩꯅꯣ ꯍꯦꯟꯕꯗꯣ ꯑꯗꯣ ꯉꯥꯗꯗꯤ ꯍꯦꯜꯂꯨ ꯍꯥꯏꯒꯨꯝ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯨꯏꯔꯦꯕꯀꯣ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯑꯃꯨꯛ ꯉꯁꯤ ꯆꯠꯀꯅꯤ ꯃꯣꯏ ꯑꯉꯥꯡ ꯏꯅꯝꯃꯒꯤ ꯃꯆꯥꯗꯣ ꯄꯨꯔꯛꯑꯒ ꯂꯥꯛꯄ ꯇꯥꯔꯗꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯒꯇꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯅꯝꯃ ꯍꯣꯏ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗꯣ ꯂꯥꯛꯄ ꯃꯇꯝꯗꯨꯒꯗꯤ ꯑꯩ ꯕ꯭ꯂꯣꯒꯇꯣ ꯑꯗꯨꯝ ꯅꯝꯗ꯭ꯔꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯦꯅ ꯂꯥꯛꯄꯒ ꯑꯗꯣ ꯀꯩꯒꯤꯅꯣ ꯆꯥꯃꯤꯟꯅꯔꯒ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯔꯨꯝꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯆꯪꯉꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯗꯤ ꯈꯤꯇꯪ ꯍꯦꯟꯕ ꯈꯣꯠꯄꯕꯨꯗꯤ ꯍꯥꯏꯗꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗꯣ ꯆꯤꯡꯃꯤꯟꯅꯁꯤ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯧꯊꯣꯛꯏ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯃꯣꯏꯁꯦ ꯀꯣꯟꯒꯤ ꯄꯨꯈꯝꯗ ꯇꯧꯔꯒ ꯅꯞꯄꯒ ꯂꯧꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯂꯧꯒꯦ ꯇꯧꯕꯗꯣ ꯃꯌꯥꯝ ꯃꯣꯏꯗꯣ ꯈꯪꯗꯦ ꯂꯧꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯃꯣꯏꯁꯨ ꯃꯣꯏ ꯌꯦꯡꯉꯒ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯂꯣꯏꯕꯒ ꯏꯔꯨ ꯊꯣꯛꯎ ꯍꯥꯏ ꯏꯁꯤꯡ ꯑꯏꯪꯕꯅ ꯑꯁꯥꯕ ꯇꯧꯕ ꯌꯥꯗꯦ ꯃꯀꯣꯛ ꯂꯨꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯨꯏ ꯆꯤꯛꯄ ꯂꯩꯔꯒꯁꯨ ꯁꯨꯝ ꯂꯥꯛꯄꯖꯥꯠꯅꯤ ꯄꯂꯥꯐꯨꯜꯗ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯣꯏ ꯃꯃꯥꯗꯤ ꯂꯩꯍꯧꯔꯦꯕꯀꯣ ꯑꯗꯣ ꯏꯅꯝꯃꯗꯣ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯝꯊꯣꯡ ꯇꯧꯕꯒꯤꯀꯣ ꯃꯣꯏ ꯑꯣꯔꯗꯔ ꯂꯩꯈꯠꯂꯤ ꯃꯤ ꯑꯃꯈꯛꯇꯪꯗꯅ ꯆꯥꯕꯒꯤꯀꯣ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤ ꯆꯝꯊꯣꯡꯗꯣ ꯊꯣꯡꯕꯤꯌꯨ ꯍꯥꯏꯗꯅ ꯆꯦꯡꯕ ꯆꯠꯀꯅꯤ ꯀꯩꯅꯣ ꯍꯁꯕꯦꯟꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯇꯧꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯄꯣꯠ ꯆꯩ ꯂꯧꯕꯗꯣ ꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒꯕꯨꯗꯤ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯍꯧꯖꯤꯛꯇꯃꯛ ꯂꯥꯛꯄ ꯍꯧꯒꯠꯇ꯭ꯔꯤ ꯍꯥꯏꯔꯦꯕꯀꯣ ꯑꯗꯣ ꯆꯦꯡ ꯂꯧꯔꯝꯃꯒ ꯑꯃꯨꯛ ꯆꯠꯀꯅꯦꯕꯀꯣ ꯃꯥ ꯍꯤꯗꯥꯛ ꯆꯥꯏꯔ ꯆꯥꯗ꯭ꯔꯤꯔ ꯑꯗꯨꯁꯨ ꯈꯪꯗꯦ ꯉꯔꯥꯡꯕꯨꯗꯤ ꯆꯥꯈꯤꯕꯀꯣ ꯉꯁꯤꯒꯤ ꯑꯗꯣ ꯑꯩ ꯁꯤ ꯊꯥꯡꯒꯠꯂꯝꯃꯒꯦ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯅꯪꯉꯣꯏꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯣꯔꯗꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕꯤꯗꯣ ꯁꯨꯝ ꯎꯠꯂꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯏꯆꯥꯅꯨꯄꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯑꯗꯣ ꯃꯥꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯤꯔꯅꯤ ꯍꯧꯖꯤꯛ ꯄꯅꯤꯔꯒ ꯄꯥꯜꯂꯛꯀꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯊꯣꯡꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯁꯤꯝꯄꯜꯗꯅꯤ ꯁꯣꯔꯠꯇ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯄꯥꯜꯂꯛꯀ ꯍꯥꯏꯗꯨꯗꯤ ꯆꯥꯡꯉꯁꯨ ꯃꯅꯥꯁꯦ ꯄꯥꯊꯩꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯄ ꯈꯣꯠꯄ ꯕꯣꯏꯜ ꯇꯧꯕ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯄꯥꯂꯛ ꯄꯅꯤꯔ ꯊꯣꯡꯕꯒꯤ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯗꯤ ꯑꯩ ꯑꯉꯥꯡꯅ ꯆꯥꯗꯣꯏꯅꯤꯅ ꯏꯆꯥꯅꯨꯄꯤꯅ ꯆꯥꯗꯣꯏꯅꯤꯅꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯁꯨꯝ ꯁꯤꯝꯄꯜꯗꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯊꯣꯡꯕꯒꯤ ꯇꯥꯏꯞꯇꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯊꯣꯡꯕꯗꯣ ꯀꯃꯦꯟꯗ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯣ